April की tang kun gama thoida Manipur top channel ri pau khatang update pijarake myam loi futaminasi aeroplane da purakhiba kwamana dispose tawragani Imphal gi Bir Tikendrajit International Airport tagi tha asigi mari da fakhiba yamlaba kwamana sing tha asigi kunga mari da paumi sing gi mamang da dispose tawnaba court na ngasi wayel pikre fakhiba kwamana sing da thadok pinaba tharakpa jima file sing asi deputy magistrate Imphal West na reject tawbuga loinana case asigi ayo da singjamai police station gi custody da leiriba kwamana sing print amad electronic media gi miyoi sing gi mamang da dispose tawnaba khangan khibane tuan ba miyoi sing na court ta tharakpa jima application ga mari lainana singjamai police na tharakpa jima objection gi hearing tha asigi mapan tara taret amadi tara ni panda pangthoklaba matung court na judgment adu reserve tawduna thamlaga ngasi lakthokibane Zima petitionary sing aduri thinguzam kamona kwamana polang sani gu humpu bola sa kumar na polang sahum ga ama aduga maisnam joyshri na polang masing pandana phakiba kwamana sing thadok pinaba court wakala khibane tha asigi kunga mari da paumi sing mamang na kwamana dispose tobigi thaba adu Imphal West SP gi akan ma yeng makhada Food Safety Administration Imphal West ka mari lainaba officer yauna akoi bada leiba miyam ge haksang da sokholaktanaba mawongda seksina dispose tawna bu khangan khi loinana dispose tawbagi thabak hobadagi loiba phawa video coverage tawraga recording adu court asida pikhalakna bu khangan khi atopa pau amana mo constable ama suspend tokre lockdown amasum curfew leijaragasu laingakna ayaba piduna sangom yonbi amadagi sangom munbaga loinana ataina leimaida sakhairambagi wahaudo city police station gi constable sana jawa thoksom thabaktagi suspend tokre hiramasugi matangda Imphal West ki SP na ngasi order thokre naga mapal singa kham lairak thokiba thawdo adu social media da viral oirakpadagi mahak ki matakta action lokhotkhibani hainasu pauksi esina phungdurakle Atopa maru oiba pau amanamu miyam tinphamda hidak mana sijinaba chairak piragani COVID-19 laisat sandorakpa thingnanaba lokholakpa lenga ki khongthang amagi makhada maiku thoktaba hidak mana polam sing haibadi kwazada khaini talapna singba miyam tinphamda sijinaba thingkrai hiramasigi matangna ngasi lengangna thokiba yathang amana hai tha asigi tara mangada Ministry of Home Affairs Government of India na thokiba order amagi matungina Laibak asigi miyam tinma mafam singda maiku thoktaba hidak managi polam sing haibadi kwa talap khainina singba sabada athingba thamkiba asigumna state government asu state asigi miyam tinma mafam singda hairiba polam sing asi sijinabada athingba thamkhrai athingba thugaiba singi mathakta action lokhalagani Manipur government ki health and family welfare gi deputy secretary Soimilian Lengena thadorok pasarol amana hai Maiku thoktaba hidak managi polam sing sijinaba asina tin sitokpagi changsu yamna hengat hale masina laisat asi sandokpagi chang hengat hanba asina hairiba polam sing asi miyam tin mamaphamda sijinaba athingba asi thamkibane hiramasugi matangda Indian Council of Medical Research su miyamda yariba makai maiku thoktaba hidak managi polam sing asi sijinabiganu haina phungdokkiba leirabane maram asina hairiba satna pathap sing asibu thugaiduna miyam tin mamafam singda maiku thoktaba hidak managi polam sing sijinaduna lok tin na singba sichilamba miyoi sing gi mathakta Disaster Management Act the Epidemic Disaster Act Manipur Epidemic Disaster COVID-19 Regulation 2020 Indian Penal Code amadi CRPC gi makhara action lokholagani haina sirol asina makhatana su phungdurakli nakal amaromdana nal local ama pharaga police ta sinakhre ngasi ayuk pung tararom tabada lamding educate welfare association leiwa lamding na nan manipur inner line permit yaudaba asaba adhar card ama pairamadagi phagalaba matungda thawal police ta khusinakhre hairi Police ta khusina khraba miyo edu Bisnupur district ki Kwaksiphaidi gi Laisram Chawba amadi Purnima Devi gi ani gi masanu pan herakhi adubu association gi miyo singna thigatpada aranbo oiramkhi mahak Assam gi Bihar Bari dagi oiramkhi miyo asibu sangja pampiramba Soibam Santosh Singa apokpa Thambal Sanabo laiwa gi office ta khatuna matungda amuk hanna tawdana ba pawtak pirba matungda thadokre haina su poksi asina phungdorakli Nakal amaromdana home dagi apokpa mama lokshin khrei se minister na apam amagi matung ina ngasi nungthil pung uhum taba matamda kongba nongthomam laikai da leiba all as home dagi apokpi mama adu mahaki masanupa amasu masanupi singna loksin khrei apokpi mama adu home dagi achom laikai da leiba mahaki mayumda purakhiba matamda laikai gi nupi amasum club ki miyamna okhi hairi panba yabadi se minister na all as home asida COVID-19 ga mari lainana ahal singde awareness piba sakki bakhongset amada nupi asina se minister mahakpu masasing na apikpa lam amagidama tanthokpirakle haina wakat khibadagi police na mathang nunganbada masasing adu kokhatuna mamabu loksinaba khangan khibani haina su boksi asina phungdorakli atopa maru oiba paw amana mu thawbal da miyoi mari nauno quarantine tokhrei
Manipur COVID-19 positive oikiba miyu ani negative oiduna state asida COVID-19 free oide haina komthorakpa matam asida Manipur gi mapanda chatlubadagi mayumda halakpagi lambida panduna leiruba miyu mathang state asida halakpadagi Thoubal district su institutional quarantine center amuk hana hangduna miyu mari aduga home quarantine da miyu ama puna miyu manga thamkre hairi Thoubal district hospital da amuk hana pangthokpa institutional quarantine center da leiriba miyu mari gi manungda miyu ahumdi nupi ni aduga miyu amana nupane makhoi Thoubal laisang themdagi nupa ama nupi ama aduga sarangpatigi nupi ani ni makhoi hana mauda leiba quarantine center da leirambadagi Thoubal da transfer torakpane makhoi mapana layengba chatluba miyu ngaktini hairi atopa home quarantine da leiriba miyu asina Chandigarh gi PGI college da layengba chatluraga halakpane mahak sangai yumfamdagi ni hainasu phungdorakli mapan gi maru eba paw khatang update pijaramge Pakistan da lockdown satharingai gi marakta miron bi ama sarai henbadagi sikhrei report Media report singi matung ina Pakistan da thamliba COVID-19 lockdown gi marakta lebak asigi Sindh province da miron binupi ama saba phangdabadagi sarai henduna sikre hairi Sindh gi Mirpur Khas district ki Budo town da masagi sai kuntra surabi Sudha baby kobi miron binupi adu hokiba sayol da sikibani haina Desi Express pausena hairi Bibi gi mapuroiba alawaksana mahak numit khudingi suruga saratan ba miyoine amasum lockdown maram oiduna thabak phangkhide loinena angang taruk yauna magi imung manung pizana ba khona ba da waki yana phungdokhi maki laikhidrabi nupi edu lairon chanabagi sen phawba mahakna pikhide laikai gi miyoisungna kalakpa sena lairon chankibane haina mahakna phungdokhi Sara henbaga mari lainaba mi sikhibagi thawdo adu makhoina thigatli haina Sindh government na lokthokhrei Sindhgi khungangi lamdam singda lairaba singda lemna chinjak yenthoknaba amasum sen pinaba government na tharang tawkibaga loinana Mirpur Khas administration da khudakta report ama thagalangnaba khangankhre haina government gi wangangloi amana haiki Pakistan na miyoi lising nipan ga songarop nahan kraba amasum miyoi sama ga humdra ga taru hat kraba COVID-19 sandorokpa thingnaba hausik laiba ase lockdown thamlakpa tha ama rom hele Masigi curfew amasum masigi manungda sen thumgi oina khwaidagi thina soklaba nomagi kusuman tanbasingi dama government skin camarum hawdokre adum oina mak ration yenthokpagi matangna michang mikhai naibigi thawdok camarum gi paulai hainasu phungdorakli atopa maru eba paw manamu Mumbai da journalist yankhai gi humdoi COVID-19 positive oire Laibak asigi COVID-19 epicenter oiriba Mumbai da journalist yankhai gi humdoi COVID-19 positive oire Mumbai gi journalist sama ga humpuga teret ki sample collection tawraga test tawbuda makoi yankhai gi humdoi positive oiba thengna khibani hairiba masing asidagi hingalakpa yai haina Shiva Sena gi leader aduga Brihan Mumbai na Municipal Corporation BMC gi health committee member Amit Golena phungdokhrei COVID-19 positive makoi yankhai gi humdo adugi manungdo reporter news channel singi cameraman amasum photojournalist yauri Birhan Mumbai Municipal Corporation gi official amana phungdokhibada COVID-19 positive oiraba journalist sing adu nare habgi symptom na singba amata mapalthongi oina ude makoi sing adu home quarantine tawnaba thakre state adugi chief minister Uddhav Thackeray gi maikaidigi BMC da media personnel singi oina akhanaba screening camp pangthoknaba khangankhre COVID-19 positive oiraba journalist sing adu ayambana field duty chatpasingni makoi sing aduna miyam marakta sangma matamda mask umnanaba amasum sanitizer sizinanaba khangankhrabasu laikhrabane masiga sa manaba thawdokta mamang thada Bhopal da hanagi chief minister Kamal Nath ki press conference da saruk yaruba journalist ama COVID-19 positive oibigi thawdok amasu laikhrabane hanasu pausi si khutangna phungdorakli atopa maru oiba paw amanamo pokpada ngairiba angang COVID-19 positive oire Rajasthan gi Nagaur district ta pokpada ngairiba anga ama COVID-19 positive oire haina health official amana ngasi phungdokre Nagaur gi chief medical amasum health officer Dr. Sukumar Kaishap na phungdokgi matungina haukiba thangzada pokkiba angang adu ngarang COVID-19 positive oire ma thengna khibane angang adugi mama mapa amasum atai imungi miyoi singsu COVID-19 patient singni haina mahakna phungdokhi miron binupi adu pukhalakhiba Basni Primary Health Center gi in charge Dr. Sadap Ali na haiki pokpada ngairiba angang adu COVID-19 positive oire haiba mahaki imungda khangankhre Dr. Kaishap ki matung ina Nagori district haujik phawbada miyoi yankhai ga mapan COVID-19 positive oiramba thengnare Joypur da laiba SMS hospital da admit tawduna laiba district C dagi sahi humpuga nithoi rom suraba miyoi amang ngarang numidang laina asina maram oiduna sikre hainasu mangna makhatana phungdorakli atopa paw manamuk employee singi mejun gi tolop piba ngamloi
Assam Langaki Makara Tabak Toribe employees sing the May Tagi Tolop Mapanagi financial gi mating pangdragadi Pibangam Loy Hana State Asigi Finance Minister Himanta Biswa Sarmana Ngasi Paumi sing the Pungdo Cray Magna Makata na Haiki April Tagi Tolopti Megi Hanma Sayol Paugi Manung the Natragana Kazitang Zon Tarabasu Pibangam Gani Adubu May Tagi Tolopin the Nava come down the treasury Saragadagi Hyper Ahakangde Hausit Paugi Oina di Tolopiba Ngamnanaba Mahakna angam takto honari adum oina magjun thagi oina lenga asina center gi tengbang ama yaudregadi tolopin na bagi pibam amata laiti aina finance minister na makata na phungdoki video asi lusilakpo oina India pumbigi oina COVID-19 gi update masang katang pijaram gi ngasi ayuk poki oina confirm ohiba nahan kiba mi masingna apun bo oina lising tara nipan ga songa ga kuntra ga mapan sure aduga active oina hauzik nariba mi masingna lising tara mari ga satru ko humdra mari sure aduga recover to kiba fan kiba mi masingna lising ahum ga sani ga humdra hum da sure aduga CN kiba disease o kiba mi masingna songa ga maudra ga ni thu sure CR ga mayam pau simatang sai lusin jarage aduga anobo pau hek lakpa ga update pi bangam na hona jarage aduga aina pa kibda lan kiba so kiba